Hello, how's ngani phana bigi damakta aikoi leisabi masasinga kamna thiriba sida akoi bigi leibiriba nusizaraba sininau imai be laigru khai pudina tumin leibidina siglaba fajarba mayamgi committee oina bigi damakta aikoi sport committee na sinjariba sida mixing zari aikoi kariguma amata haide daraba haidina su khangin zari asiglaba mayai tangal lobiriba VIP pandiribu singsi khandiraga asiglaba nganu phabigi program asida train matong khaila train dinasi haidina sinjalam zari sport committee gi mege gi nang sabu oi la wang aku juga lagi juga lisizar ba season baru bapa nangai singa yang sudah lagi hai betaki ini hauze nanu kanna thaga da betaki mako kanna lakna ri bani maramaduna aku juga lagi juga lisizar ba ini ada singa nanu hauze nanu Pakro, maya maije, au bukuba ama kubi bina sigalaba, nanu pakro bisene subu, nanu di mapuyan, coba kita sport kami kita lagi kita kaget ke produk seri.